Hauzik Paubagi, Quaitig update Oiba Pau, Tabiriba Singbu, Misanta Saikon Matanam Nuksari, Hauzik Ahambada Maruiba Pau, Miamda Pizari. Miyoi Changwaga Kuntra, positive Oiki, Satrika Kungataruna, discharge Toki, Taragamanga, Laikidre. Insang Natpi, Yuan Bayauna, wholesale Dukan Sing Hangbuya Baginubit Amasung Matam Lautokre. Manipur ki Kihom airlift tawduna mapalamda thadokpa hokre. Waithogi fishery area da lam khoptilakli basing lep kadabani haina minister Rajenna Fongdokre. Manipur ki senior journalist Tangsang Saiza COVID-19 namaram orega laikidre. Chief Minister IPR Minister MHJU Amzu Amadi UDW na Awaba Fongdokre Lenana Pagi Puba Toksom Suramangol COVID na Laikidre Suramangol Laikidre Tabada Mahak na Amukasu Miyamda Pagi Taurubi Ningli Ningtau Sana Zawale Semba Nokfodegi Fagiri Singna Awaba Fongdokre. Hauzik Maruiba Pau Sing Miyamda Sandong Pizari. Haukiba pong kungamari asida miyoy lising mga gasum na yang mapan COVID-19 test obo matamda miyoy changwa kuntra na una COVID-19 positive oire. Health Department dagi fangba report amaki matung inna haukiba pong kungamari asida COVID-19 laichin amaram oiduna miyoy taraga mga laikide miyoy changwa kungataruk na home isolation dagi amadi chanina atay hospital sing dagi discharge tawki. Nauna positive oraglabas sing asi tharga apunba confirm case ki masing asi lising yangkin mapanga chani pansum yangkani toy sukre Imphal West ta miyoy chamaga humdra amadi Imphal East ta marfu positive oiba thengnaki amadi Ukhrul da miyoy taret Bisnupur da miyoy humpu Chandani Pumathoi Surchanpur da yangkai mari Kaksing da kuntra taruk Thauban da yangkai taruk Tangmelong da taruk Jiribam da tara mapan None da ama positive oiba thengnaki laikidaba sing adudi Imphal West dagi taret Imphal East dagi ani Bisnupur dagi ani Jiribam dagi ama Kaksing dagi ama Thaubal dagi ama Lonana Ukhrul dagi amani hari ngasi phawbada COVID laichet na maram oduna sikiba migi masing asi chamapan ga humdra mari sukre laichet asidagi faduna discharge tawkiba masing na lising yangkai ga chahum sumna humdra ka mapan sure recover gi rate asi chada marfuga mari dasmik amataret oiri hauji active case ta miyoy lising nipan ga samri marputara ga mapal lairi hauji phawbada Manipur gi apunba miyoy lak mari ga lising humputare sumna humdra ga tarukna COVID ki vaccine kapkre Amaramda India ki oina haukiba pung kunga marida miyoy lising ahumga chahum sumna ahum laikidre miyoy lising marfuga chanipan sumna kuntraga nipan na nauna COVID-19 positive oiba thengnakre haina Union Health Ministry gi report amana hairi. Ensang natpi yuan bayauna wholesale dukan sing hangba yabagi matam amadi numit sing lauktokre numit khudingi Thangal Bazar amadi Masjid Road ki grocery amadi Chanaba Polam Singh Yuanba Dukan Singh District Singi Retailer Singi Pali Nairaga Hangana Balengang order Amba Tokre Loinana Lengak na Laikai gi Potfam Wholesale Amadi Grocery Dukan Singh Su Akaknaba Numit Matam Amadi Niampi Duna Hangba Yahan Kre Hari Ngasi State Executive Committee ki Chairman Su Oriba Chief Secretary Dr. Rajesh Kumar na Sahi Tawduna Thadorakpa Cherol Amana Hari Hauzik State Asigi District Singda Lariba Curfew Asigi Manung Channa Insang Napi Mana Masing Yonba Amadi Wholesale Dukan Sing Hangba Yabagi Niyam Sing Adudi Jungi Sechat Tang Taraga Taruk Tang Taraga Mapan Kungani Toy Kungamanga Amadi Kungani Panda Laikai Laikaki Insang Napi Yonpam Sing Pung taret tagina pung tara fauba hangba yagani maduda perform amaga potpam amaga fit taruk lapna famgadabani amade marks upgadabani hari grocery shop singi onadi dukan ahangbagi manungda amakaktamag rotationally ki mongda ayu pung taret tagina tara fauba mathakta paliba tarik asigida hangba yagani adubu akarigumba dukan sing adugi ro sing adu yamna naksinaba taragadi ro ama hanglaga ro ama hangloidabani asumna onthong aduna dukan hangadabani dukan amadi perform pudimakta kiuda leptuna pot leinagadabani haina fongdokli Thangal Bazar amadi Masjid Road ki manung chana leiba grocery amadi chanaba yuanba wholesale dukan singi oinadi ayu pung taret tagina nungthil pung taraga nithoi phawba hangba yaragani hari Nomajing Nimita Thangal Bazar da leiba Imphal West ki retailer singna dukan hangba yaragani Masjid Road da leiba Imphal East ki retailer singna hangba yagani ningthokaba nimitana Thangal Bazar da Senapati amadi
कांगपोकपी डिस्ट्रिक्ट की रिटेलर सिंह अमदी मस्जिद रोड कामजोंग डिस्ट्रिक्ट की रिटेलर सिंह फंबा यागनी हारी लेबाक पोकपा नुमितना थंगाल बाजार बिष्णुपुर अमदी नोने डिस्ट्रिक्ट की रिटेलर सिंह अमदी मस्जिद रोड तमेंगलोंग डिस्ट्रिक्ट की रिटेलर सिंह हांग यागनी युमसकैसे नुमिता थंगाल बाजार उख्रुल अमदी चांदेल डिस्ट्रिक्ट की रिटेलर सिंह अमदी मस्जिद रोड फेरजोल डिस्ट्रिक्ट की रिटेलर सिंह हांग यागनी हाइना फोंदोकली सगोल से निमित्ता थंगाल बाजार थौबाल अमदी काक्सिंग डिस्ट्रिक्ट की रिटेलर सिंह अमदी मस्जिद रोड टेक्नोपाल डिस्ट्रिक्ट की रिटेलर सिंह हांग यागनी इराई निमित्तना थंगाल बाजार सुरचानपुर डिस्ट्रिक्ट की रिटेलर सिंह अमदी मस्जिद रोड जिरीबाम डिस्ट्रिक्ट की रिटेलर सिंह हांग यागनी हाइना फोंदोकली थांग निमित्तना थंगाल बाजार इम्फाल वेस्ट की रिटेलर सिंह अमदी मस्जिद रोड इम्फाल ईस्ट की रिटेलर सिंह हांग यागनी हाइना फोंदोकली वाइथौगी फिशरी एरियादा आइना यादब मोंग लम खोपचिलक्लबसिंग खुदक्ता लेपकदबने हाइना फिशरी मिनिस्टर एस राजेंद्र फोंदोक्रे वाइथौ लेक यंगसिलदुना मिनिस्टरना पाउमिसिंगदा हाइकिबदा लेंगांगना फिशरी एरियासिंग डेमाक्रेशन तौब हौख्रे फिश फार्म सिंग निंगथिना योखलगनी कनागुंबा मिये अमतना लम खोपचिलक्पा यारोय मसिग मरी लेनेना डिस्ट्रिक्ट अथॉरिटी अमदी डिपार्टमेंट सिंगदा यंगसिनबा खंगनख्रे हाइना फोंदोकली मिनिस्टरना मखा ताना हाइकिबदा वाइथौ लेक खक्त नतना फिशरी डिपार्टमेंट की मखादा लेबा साइज सिंगदसु यंगसिनगनी मसिदा अरानबा तौरमसिंग आइनगी मतुंग इन्ना चराक फंगनी लेंगाक नंगागी पोथोकसिंग मरांग काइना पुथोकनबा थमलिबा पांडमदा माइ पाकनबा कन्ना होटनरी हाइना फोंदोकली ममांग सहीदा पांगथोक खिबगुम सही असिदसु ngasiदगी हौदना ऑर्गेनिक की ओइबा किहोमसिंग मणिपुर की मफम कयादगी लखलगा एयरलिफ्ट तौदना मपालमदा थादोकपा हौख्रे लोनना एडिशनल की अहानबा कंसाइनमेंट दा गुड़गांव अमदी जयपुर मेट्रिक टन अमा दशमिक अनि ngasi चीफ सेक्रेटरी पी बाइफैना बी टिकेंद्रजी इंटरनेशनल एयरपोर्ट की फ्लैग ऑफ तौदना थाख्रे हारी तांखुल्लोंदा फोंगबा आजा डेली पाउक्से की कोरेस्पोंडेंट ओरंबा सीनियर जर्नलिस्ट थांगसोंग सैजा सही अंखनी थोय ngarang numidang pung 10 minute ni furom chapa matamda covid na maram oiduna laikhidre mahakna laikhidabada chief minister n biren IPI minister TS Bisorjit na awaba phongdorakli chief minister amadi minister ki cherol amada hari thang sang saijana local news ta loramba thodang singthaningai ni mahakna nung matam sathan laikhidaba asi journalist ki fraternity की ओइना चाउना मांगजबा अमा ओइरगनी हारी अमरोमदा मणिपुर गिल्स जर्नलिस्ट यूनियन की जनरल सेक्रेटरी एस नोंगकोलुन सु अवबो फोंदोरकली लोनेना उखुल डिस्ट्रिक्ट वर्किंग जर्नलिस्ट एसोसिएशन सु अवबो फोंदोरकली एसोसिएशन असगे प्रेसिडेंट ना सिंगफांग अमदी जनरल सेक्रेटरी रिकी अंकांग ना पुन्ना थादोरकपा चेरोल अमन हारी लेखिदबा थांगसोंग सैजा असी एडवाइजर अमदी प्रेसिडेंट ओरम की महांग नेखंग कंगदुना मनंग मतम चादन लेखिदबा असिदा एसोसिएशन ना अवाबा फोंदोकपगा लोनेना इमुंग मनंगी अवाबदा सरुक यारी हाइना फोंदोकले चेरोल असिन हारी पाउमी Tongsong Saizana Kumdalising ani mapan gi pau gilamda khongdarak pagalona thanga thangna tam anirak district asigi ISTV correspondent oina thopram gi mahakna lekhidaba asida ukrul media fraternity gi oina asobo mangjaba ama ohorogani tangkhul furuk ki oina su mathona faraba mapari ama mangjabani mahakna hinglingai matamda association asigi yaifenna bagidamak thawak thorum ke amasu torum ki hari All Manipur Working Journalists Union Amjonasu awab phongdorakli amjogi Pausi makatana pijari Amzogi Active Secretary Kundrakpam Gio Tindrona Thadorok Pachirol Amanahari Ukul District ki Working Journalist Association ki President ki Thau-Puramba Manipur Hills Journalist Union ki member Tongsang Saijana Manung Matam Sadan Lekhitabada Amjuna Nungaitaba Uli Mahakna Lekhitaba Matamda Masangichi Yankanitoy Sukre Mahaki Luina Bigalona na Machanupi Ahum Amadi Machanupa Ani Lehauri Haukiba Numit Nini gi mamangda mahakna hek pungminaba mayamba amasu COVID-19 na maram oiraga laikhidre hari Miyamne henna khangnaraba nokpade serista Ingrazi yamna toina lonba tabadadi asengba oirabu ningba adubu mahakna loliba Ingrazi adudi achumba amata yawdaba miyambu pukning Pukli paidana okhan bangamba Manipur gi tanglaba phagi puba thoksom surumangol ngasi ayuk pung 3 minute manga chapa matamda jenimsta COVID-19 na maram oiraga taibung pan thadokre
mahak June gi saichet taraga nithoi gi numidang waram pung mari minute yankai mari chapa matamda Jenims ta laying naba emit tawraki masigi mamangda numit mari nirom yumda lo khuba amdi laihok tawduna matam khara layang lamki hari mahakna laikidaba matamda covid ka loinana masagi anaba khara laiki hari laikidraba Surumangol Thawban district manung chana leiba Thawal Khetri Lekai da Komja lising mo chamapan marfugi February thada laikidaba thoksom thoiba amari thoksom sanahanbi anigi macha mangagi manungda ani suba mapari oina fangjaki laikidaba Surumangol chahi nifu mari sukibaga loinana mahaki loinabi Kiranmala amadi machanupi ani Ganga amadi Jamuna leihori mahakna lengaki Veterinary Department da attendant ama oina thabak tawramki masi natana hingnabagi lanphamda masagi dukan amasu hangdoktuna hotnaramki mahakna hingningai da film kun hena amadi lila kaya da fagiro ena saktam langlamki hari phagi puba Surumangol laikide tabada Manipugi miyamna hojiksu mahakna miyamda phagi tawriboi ningladona thamoi songna nungaitebo fawri mahaki Ingraji amuk hana taba fanglaroi khanbada Miyam haifam khangdana lehoragani haina wafam phongdok narakli amaramda Surumangona laikidabada Manipugi ningthole semasana zawbana awaba phongdorakli mahakna laikidaba asi phagigi lamda menghatpa ngamlaroidaba achauba ahoba ama lehoragani hari Surumangol laikidabada nokpodegi phagiroi singna video conferencing gi khutangda awaba phongdokre awaba phongdokba asida nokpodegi producer Thaugdam Rohini Kumar yauna sakna deba phagiroi Joseph Rangila Happy Rajan Kuberin Singh Bamiye Singh saruk yakhi Lengaki policy ama oina Tokyo Olympics ta sakadaba sanori sing mapalaibakta lairik tamma sakadaba mahiroi sing natragana thabak phangdabagi sakadaba miyoi sing oigadi nimit kungani panigi manungda ani suba dos kapaya bagi India government na kanglon lai haina National Health Mission Manipur State Health Mission Director Dr. A Samjaina phongdokre Hauzik Malem Pumbada Pak Sana Sandoruk Liba COVID-19 Laisaki Saiteng Panglaba Pasoi Kendri Manung Chana Leiba Mapam Singda Sana Thangnaba Polam Sing Yanthokpagi Makasa Tharakpo Oina Ngasi Takyal Kolom Laikai Amadi Sangai Progi Yumthong Jamapan ga Marfu Romda RK Future Development Private Limited ki Managing Director RK Rameswaran Nomada Changba Sana Thangnaba Polam Sing Yanthokre Hari Hauzik Malem Pumbada Akiba Phangna Sandoruk Liba COVID-19 gi laina laichet asiga mari lenana Yambem Gram Panchayat ki manung chana leriba Yaripok Yambem gi yumthong khudingmakta Gram Panchayat asigi Pradhan Sanabam Bimol amadi ward member singa lenana Sangam Dabi Jila Parishad member ga lenana nongmada changdraba yadraba imu manung gi polam sing langak na piba SOP ngak na yanthokre hari Brazil की South Polo की motorcycle rally amada President Jair Bolsonaro na mask uptana helmet ublaga mamai hangdoktuna saruk yarubagi damak laibak adugi COVID-19 protocol thugai haibagi maralda dollar chama fine tokre Jair ase hanadagi hauna mask uppa amadi malimgi laibak singna ngakna chanariba SOP yazadaba misak ama oina lakhibani lakaduriba mathangi election amagi damak mabu sogatpa singi oiba rally aduda South Polo की Governor Joe Doria Magina politics ki yeknaba oriba mahabu fadana fine adu thinaba warep adu lawkhibani hari Jairna COVID-19 control tawna honabada governor asiga tatana khatnakiba kaya amasu laikre mahakna covid vaccine kapkraba miyoi singdi mask yaudana laigadabani haiba magi achetpa wakhaloni hari mahakna covid ki damak yumda lengdana leiba matamda mask uppa haibasi tawroidaba amani haina miyamda kayarak handa phongdokhibani hari Ngasi malem gi miyam hupna saiteng fangliba COVID-19 section wahid thamnaduna malem asi apunba amo oina amasung haksal gi lamda aikhoi
punna khusumnaduna amatu aiba maungda haksang phana leinaba yanaba honagadabani haina haikre maki wafum adu G7 gi mipam yauriba member sing Germany gi Chancellor Angela Merkel yauna sogotuna fongdoknarakre mipam aduda malim gi oina lalol itik kunai amubu akaknaba lengak lon leinaba industry miyamga punna thabak tongminaba technology sharing tongnaba kaya amang pa yaudana khusumnana chapminabagadabani haiba wafam singsu mahangna fongdokki South Africa na India ga loina World Trade Organization da achoba saruk yamina na bahai bu wafam singyana ki hari loisalakpada Brussels speech aduda Modina malem asi aikoi punamaki amade aikoi kudimaki kanglup naidaba wakhalon da haksang phan leina ba hoda minisi haibu wafam ne miyam gi pukning huki Chinese Thiziloi Singna Sekpida Leiba Anoba Coronavirus Kungamari Tengnakre Haina Cell Haiba Sefong Amada Fongdo Kiba Paudam Amana Hari Chinagi Yuan Province Ki Apikpa Mapam Amada Masi Panglakibani Hari Panglakiba Anoba Coronavirus 24 Asi Sako Vihityugi Makal Mari Yauri Hari Rhinolophus pusilicis Koba Horso Bed Species Astagi Loba Baran Sample RP YN06 genetic ki oina SARS-CoV-2 gi manai haina su paw sina palli Bihar gi Patna da leiba Indira Gandhi Institute of Medical Science da Dr. Singna masagi chahi humpuram suraba anaba ahal amagi thoptagi mucormycosis haina su khangnaba black fungus matum ama lokthokre hari hariba black fungus adu cricket ball ama muksawi amasung thang thaduna pung ahumlam sangki haina fongdokli anabado hojikti karisu tawdre amadi mahaki mamit sing adu thang thaba matamda karisu soktana fana leide haina hospital asina fongdorakli Hauzilo chalakpada hayeng rasi phal miyam da pizari hayeng gi oina mes rasi gi oina bongning waba kanadabada koina chatpa masung khudong thiba nangba adubu penjaba kharadi phangba numit ama oigadauri brisa rasi gi oina mai pakpa imung manungi awana thokpa haksang nungaitaba wakhal waba numit oigadauri Mithun Rasi gi oina mai pakpa langai hengatpa nungaiba penjaba asa chawba numit ama oigadauri Karkat Rasi gi oina lanthum sakotpa chaba tumba nungaiba ake amogi amadi firol fangjatuna penjaba numit oigadauri Singa Rasi gi oina lai kurumba kudimak na nungaijaba numit ama oigadauri Kaina Rasi gi oina tengbang kayana sakotpa yamna ne na taba numit ama oigadauri Tula Rasi gi oina imung manung wakhal tinaba kanaba thabak yangkhatpa paungta kaya phangba numit ama oigadauri Beresik Rasi gi oina lanthumda sakotpa pamjaba chinjak phangduna nungaijaba numit ama oigadauri Danu Rasi gi oina nungaijaba sarukna yamdaba aduga awaba sarukna yamba numit ama oigadauri Makar Rasi gi oina mingchat amasung lan phangba laibuk phaba nungaiba amasung wakhal penjaba numit oigadauri Kumbha Rasi gi oina lanthum mayeng taba khudong tiba amasung mathak thongba singi fajataba michei phangba numit ama oigadauri Aroibada Mina Rasi gi oina sendong wangba lanthumda sakotpa nungaiba phangba numit ama oigadauri Hojilo silakpada maruiba pausing amukana miyamda pizari Miyoi sangwa ka kuntra COVID-19 positive oikhi satret ka kun ngatarung na discharge tawki taraga mga laikhidre insang natpi yon bayaw na wholesale dukan sing hangba yabagi numit amasung matam laukthokre Manipur gi kihom airlift tawduna mapalamda thadokpa hokre Waithaugi fishery area da lam khopchiliba sing lepkadabani haina minister na fongdokre Manipur ki senior journalist Thangsang Saiza COVID maram oraga laikhidre chief minister IPI minister MHJU Amzu amadi UD WJA na awaba fongdokre Loinana Fagi Puba Thoksom Surumangol COVID na maram oraga laikhidre Surumangol laikhidre tabada mahakna amukasu miyamda Fagi tawraboy ningli Ningthaw Lesemba sana zawba nokpodegi Fagi singna awaba fongdokre
Ngasigi oina pizariba pausing asiga loinana loijare Diamond Radio na numinang wada matamda fongba pause singdagi lauthok jaba maru iba pau miyamda pijaba tabiriba singbo amuk hana kurumjari.